Thoubal College na Sinduna District Level-Vikshit Bharat Youth Parliament 2026 ki Thouram amangasi. College ASIGI Multipurpose Hall the PANGTHOKKHRE 50 years of emergency relations for Indian democracy haiba hiramda Bharat Lenga ki Ministry of Youth Affairs and Sports ki meeting makhada pangthokpa District Level-Vikshit Bharat Youth Parliament 2026 aduda district ASIGI tungan mamafam singdiki lakpa Jai Tarani Pandagi Kunmanga Fob the Laiba Naharol Singna Wangang Duna Athoyen Tanaki. Thoramada Thoubal College ke Principal A Navakumarna Athoba Mitunglen, Thoubal College Teachers Association ki President and Ibo V Singh na Thouram Mapu Amadi, Assistant Professor L Raman Kumarna Akanaba Mitunglen Singoy na Sarugyaki. Athoba Mitunglen ki Warolda Chaukhatpa Leivak Ama Oinaba Naharol Singbu, Mating Leiba Nagarik amamam sem naba pandamda Bharat Sarkar na lokhalakpa khongthang ama oina ngasigi thoramasi pangthokpani parliamenta mating leina wangang bangam naba naha oiringi dagi hauna samkatpa mathau tai haiba wakhalonda pangthokpani haki ngasigi athoi ehen tanaba da yumkhaivam viswaras singna ahanba laikrakpam sana thoina ani suba nongtombam maniroton singna ahum suba takibaga lodena manamathumsu yenthokre India ki parliament ki changaga nithoi undoi tangana buda magi api ba matam slot minun manga gi ogera adi gi ogera ogera da mating putok tana nga hau daga ti magi apa ba si wena bisan badi ada badina bisan le do su communication skills se pung phan lai daga ti mayam gi mar da tin bangam da ba asada ba ong lakhi ba aduna ngan sing naha sing che sumaina training tauna ba koina adugi platform makhala mani district level dagi state level salani to national level da parliament ke system ta ngar udur ba debating competition ko mani Vikshit Bharat hara ga dekona India ki independent phang ki ba 1947 dagi sai chama surak ba 2047 sai da prithvi da kwaidagi economy phaba kwaidagi advance hoba leibak ama boinabagi manglani bharat apna Vikshit Bharat ana silibs karigino haragadi ngamnabagi masak yam leiba lairisi karigino haragadi prithvi se missing si 8 billion gumbalai adugi manungda India is one of the most populous country say around 1.45 billion aduna ang fertile loiba lamsu fertile loiba missing tu yamba ski bel da ko India se loiba kodamana Pakistan India Bangladesh Indonesia China ski bel se da global ki loiba world ki population se 50% ani ang hena lai gre aduna prithvi sana kwaide ki missing yamba loiba amasu ere India na atu youngest country heda maming thole kari gi noa ga de naha masing se yam laiba kwaidagi hena prithvi da naha masing laiba mapangam kan thabak suba ngamba country se India no laiba aduna mara maraka kona kwaidagi chapat ba laibak economy to ogera yo sai ja to maina lakhani habagi pandam nei du manung du da koi naha sing se baba tungki yumbi yang law ba yumbi le nga to wala ga de amke na Bharat ki manglana se manu pha to re bani na atang jana matam jana ho to na se Vikshit Bharat se ki youth parliament se ko isi da su sab thungare na ko na I hope ko ki lai riba district se ki naha sing se ki khudong jawalo